Nationwide March to Ras Bhavan Haiba Congress Party ki Khungjangda Manipur Pradesh Congress Committee MPCC na su ngasi Imphal ki Ras Bhavan tamna lakpagi khongcheta Congress Bhavan gate mamangda security force na athing bapibada gate Chaona Muknakhare Prime Minister Narendra Modi na luchingba BJP laingakna Manipur da mamang chahige May 3 dagi thorakli bairang ase lakshinba ngamdabadake mayokta India Pumbada Ladiba elected and non-elected Congress Party ki Thaupu Kudingmakna Sarugyaduna ngasi India ki state Kudingmakta Ladiba Governor gi Leifam Ras Bhavan tamna Thokliba irangasi Loishin Binaba Warol Thamnaba Ras Bhavan tamna Khongchat Chatnaba Hotnaki Mafam Aduda Laiba Rapid Action Force ki security personnel amadi state police na Khongchat adu Congress Bhavan gi gate tagi Hendokta naba akan mamuongda Muknaki MPCC ki senior member youth amadi Party ki worker kaya yauna Ras Bhavan tamna chatkadaba khongchet adu mafam adudagi hentokta naba police ka kan mamongda muknaraba matung MPCC ki president Kaisam Megachandra na luchingduna party sigi mihut nipanrom governor unanaba chatpagi ayaba pk Ras Bhavan tamna chatkadaba khongchet adugi mangoina na Congress Bhavan da pangthokpa mifamda deputy CLP leader su oiriba MLA K Ranjitna paliba lenga ka sigi matangda wafam kaya su phongduke tungda MPCC gi mihut kangbu amana governor ga unaduna state asida irang loishinduna tangdu laitaba fibam ama purak nabaki takshin warol yawba ama memorandum amasu pisinki national ki thakta state kudimata Congress ki leaders sing karmachari karmi sing leiba mayam sing Congress ki aikoi workers mayam sing na Ras Bhavan da thonje laga Manipur ki irang loshelu Manipur da shanti hanjalande da bani hai kholao Ras Bhavan khudimata tauri union territory ki lieutenant governor da tauri state khudimaki governor da tauri asi Manipur ki prasha khudimaki wari habak khudam ki awa wari misi media ki awa kaya wari sarkar asina kahin ta taudana nung gi ko batho ba hajindana asi leiri mara masina asi tungi asa uratre landam singi nahar singi landam singi light kama singi asa uratre anarchy government ko ye tawing ko ta tawadu ko lenga ka do Manipur sida chalai ko leire biden government singi makada Suspension of operation da lariba su da lariba kuki hari ba so ko motion of hari sidi karino ai khoi Manipur gi to khai ta ge hai bole but Congress gi matam da su sign to na da su gi preamble da yauri bi karino Manipur gi territorial integrity kai ba yaroi hai ba se yana na madu da preamble da yaudna lari bole ba kuji Amit Shah na kaure harga kari manga da bida Noina matam dugi government of India amasung government of Manipur su sign to na matam da Manipur gi territorial integrity kai hello haidna sid preamble da yauro mise masi sinagi noi nangthok ba yaro yana kit namada dum lo ra solve tawra si tawning de ba Bharat Sarkar sna haida hairoga Congress na toromba Honorable Chief Minister Sri Biren laipak kanabagi dong to phang thado matam chana anaba kuiraba anaba se matam chana laiyeng hodrabadi anaba kan mangamoy anaba kan si haiba taradi matam chana doctor da consult tawraga madugi the doctor na pirakpa advice ki matungin madugi guli tharga anaba kan gadomni anaba matam chana laiyeng hodrabadi anaba sigani aduna nangnam Chief Minister oidra leragadi Manipur se loiba tare Manipur kanabagi dong to phang thado pa haiba se masi su ka thokpa mani khalaga pham thado hayeng karigumba amuk oining su pisla ka no han oiwa ba se ai ngalingai da hai gra Hojik phawda khoi sahi tre kuntak observe tawri madu ding singli athobu nimi akhoi ning singli hojik akhoi ning sing ga badi akhoi thokhiba amamba te sida akhoi awaba kham thing waraba hangmang ngambagi level se ten na akhoi waraba simatam se BJP na palingai ino dire na chief minister oirini matam da thoki yarse sakshor na le masi laibak thibani kakuna makki khwaidigi laibak thibadi BJP amadin ko party se khwaidigi laibak thiba oihobodori tha taragi tarama panganing sida intelligence report thangbe intelligence department se lenga ki pakadi nakongi mitni hanari mit tangaba nakong tadraba na takhiraba adugum na sason oradi kadai da Manipur sibu kadai ubigani oza akhone leri bese mit tangaba leader amagi makhade akhoi lanjing bi gado se kadai gro ubigada